Channel asigi pungpham asimakta da hojig muk tlan toksari Manipuri wari loyumba ahum suba tangkak wari libiriba Bisanta Saikhom wari ibiribana Sonia Khundrakpham tabisi Manipuri wari loyumba ahum suba tangka थाजलक्तगी अथोइबा मेरा थागी पूर्णिमाना पुकनिंग हुबा इहेन हेली हाइना मियाम पुनमकना सोनरिबनी सुमांग खुदिंग मेरा वायुंबा हियांगगी निंगोल चखौबा नक्सिलपगी मिपुम तिंगना लांगनबा मतमनी निंगथिरबा नुमिदांग वायरमगी संबानरबा अतियादा अंगौबा लेसिन सिंगना तुंपक पाइरी सनारै लेरांग सिंगना चरोंग चरोंग साली लेकाय लेकायदा मी पुनसिनदुना दिवालीगी लगाव खाउरी नुपी अंगांग खाक्तना दिवालीगी कुमई यावनरी मरक असिदा नुक्सिथोय मसिन मनावसु यावरमी मरकता पुलिस लाकलगना मियामदो कायदुन हेक्सेने पुलिस हेक चटखिबगा दिवालीदा अमुक माइ ओनसिने ngасidi नुक्सिथोय मसिन मनाव अमदी इबेचागा मखोय अहुम असे मदाव यामना याय अथाबा खुदिंगी फावी मखोय अहुमसी हराव मथोय कारी गारीगी मखोल अमा तारई मयाम पुनमक ममित मना सिंगनै अदुबु पुलिस की गारी ओरमदे चुमनगी कार अमा ओरमखी मधु फावबदा मियामदो चिंगनरमी लाकिबा कार अदुदी सकहेनगी ममागी मबुंग मखोय मामोगी गारी ओरमी सकहेना मयामदा सिंगदोक्से मयाम पाखतपिगनो लाइसे अखोय मामोने मयामदो नेताने अमुक लगाउदा माइ ओनसिनखी गारीदो लंबीगी मताइदा खामलगा मामो कुमथरई मखुतना पोयोम अमा पुरई नुसिथोय मचिन मनाव पुना मामोगा मयुमदा चंगमिनरई बाजीदो मांगोलदा फमदुना लेरमी मामो सुमोरा थादुना मांगोलदा फमल्ले मचिन मनाव अनिना फिसा फालदा फमले मखोयना मामोदा हराव हराव कौरमी तसेंबदी मामोसी इकायदुना खोंगुन तारकपा ngamdabani adubu सकहेनगी येंगलगा लाकपनी माना पुरकलिबा मयामदो पीरे मफी मरोल असा अथक ओइरमी मफी मरोल सिंगदु उरगा मखोय अनिदो हराउजे असा अथक सिंग अदुगी मरक्ता चिनी हैगान मयोम अमा यावरमी मधु उरगा सकहेना चिंगनबो फावरमी मसिगी पोट सिंगसी इमाना पिरकपा ओइरमबे याय हाइना चिनी हैगानदी सकहेनगी पामजबेनी ममाना कैथेल चटपा खुदिंग चिनी हैगान लेबिरखिबनी सकहेन ममा निंगसिंगलक्तुना मपुकनिंग नुक्सिरई मसिगी पोसी इमाना लेरकपा ओरमगद्रा चिंगना हंगले मामो पोट सिंगसी इमाना पिरईरो मामोना वालोते असेंबा अदुम हायरई मानी नमाना पिरकपनी नंबु नमाना नुक्सिना सोलई मपुकनिंग नुक्सिना लेरमबनी ममाना पिरकपनी हायरकपदा अमुक हेना मथोय नुंगाइजद्रे अइबु नुक्सिबा ngamdaduna masa aibu thadok चटख्रिबी इमानी माना पिरकपा पोट असी अइना लहौरबदी इमागी मपाउसी तोयना तारनी अइदी इमाबु कावबा तमलिबनी अइ पोट सिंगसी लौररोय खलदुना पिरोइनना हायरई मामो इमाना पिरकपा ओइरबदी पोट सिंगसी पुबिखो अइ लौजरोय अइदी इमाबु कावबा तमलिबनी हायरगा सकहेन हिक कबलई मामोगी थमोय कायकी ममोबु थिमजंदुना हायरई इबेमा नंगी मामो लेरिने इमोगी अवातपा खुदिंग मामोना यिंगसिलगदबनी मामोगी वहाइदुदा सकहेनदी साउनबा मचा ओइरी असुक कुइबा मतमसी नोंगमता हन्ना यिंगलक्त्रगा ngасina मामो लेरी हायरकलिबा असि माबु ममागी मतुंग इन्नबा थोक्सिल मानसिलए अदुना मवा लौबा याबा नते खलदुना हायरखी मामो अइगिदी अवातपा करिसु लेते अइगिदमक्ता इसेगा बाजेगा लेरी हायरमलगा सकहेन इमुंगदा संख्रे मामोदो इकायना हनखी मामोना पुरकपा पोट अदुदी अमुक पुदुना चटपा नुंगाइतदुना थमलम्मी मामो लाकलंबा नुबित निनीदी हौख्रे सकहेन स्कूलदा लेरी मागी ममादो स्कूलदा सकहेन उन्नबा लाई ममानबी ममानबा मयामना ngangnarei सकहेनगी ममा मयुम पानखिबादो हौजिकता मसा नुंसिरकला माले मसा उन्नबा लाइसे मयामना चिबोन ngangnabadu तारगा सकहेना चिंगनदुना मपाना थोलक्तुना यंगलम्मी ममादो लेरम्मी सकहेना ममागे मनाक्ता संगसिनकी अदुगा इमा अइबु करिगी थिरइबनो अइदी नंगी नसा नते मतुंगदा अइबु हेक थिरकपदा अइ सिजगदबनी
ꯃꯃꯥꯗꯣ ꯀꯞꯇꯨꯅ ꯆꯠꯈꯤ꯫ ꯈꯪꯖꯈꯤ ꯃꯥꯜꯂꯦ ꯃꯃꯥ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯂꯥꯟꯈ꯭ꯔꯦ꯫ ꯁꯛꯍꯦꯟ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯀ꯭ꯂꯥꯁꯇ ꯆꯪꯂꯛꯏ꯫ ꯇꯥꯏꯕꯪ ꯑꯁꯤꯗ ꯃꯃꯥꯕꯨ ꯅꯨꯡꯁꯤꯗꯕ ꯃꯆꯥ ꯀꯅꯥ ꯂꯩꯔꯝꯒꯗꯒꯦꯅꯦ? ꯃꯃꯥꯅ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯥꯟꯈꯤꯕꯅ ꯃꯆꯥ ꯑꯣꯏꯕꯤ ꯃꯍꯥꯛꯅ ꯃꯃꯥꯒ ꯅꯛꯅꯅꯤꯡꯈꯤꯗꯕꯅꯤ꯫ ꯁꯛꯍꯦꯟꯕꯨ ꯅꯨꯡꯁꯤꯗꯕ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯁꯛꯍꯦꯟꯗ ꯃꯃꯥꯒꯤ ꯃꯔꯝꯆꯠ ꯂꯧꯔꯛꯀꯅꯤ ꯍꯥꯏꯅ ꯉꯥꯡꯂꯛꯄꯗꯒꯤ ꯁꯛꯍꯦꯟꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯔꯦ꯫ ꯁꯛꯍꯦꯟꯒꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯆꯩꯔꯝꯃꯤ꯫ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯉꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯆꯦꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯌꯨꯝꯗ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯊꯣꯏ ꯐꯤ ꯁꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯆꯦꯗ ꯀꯧꯔꯝꯗꯅ ꯏꯃꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯒ ꯀꯥ ꯃꯅꯨꯡꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯑꯣꯛ ꯈꯣꯡꯅ ꯀꯞꯇꯨꯅ ꯂꯩꯈꯤ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯐꯤ ꯁꯥꯕ ꯇꯣꯛꯂꯒ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯊꯣꯡꯗꯨ ꯂꯣꯜꯂꯝꯕ ꯑꯗꯨꯗ ꯅꯨꯡꯁꯤꯊꯣꯏ ꯄꯥꯈꯠꯂꯝꯃꯤ꯫ ꯄꯥꯈꯠꯅ "ꯊꯣꯡ ꯍꯥꯡꯉꯣ ꯁꯛꯍꯦꯟ" ꯍꯥꯏꯅ ꯊꯣꯡꯗꯣ ꯊꯤꯜꯂꯤ꯫ ꯁꯛꯍꯦꯟ "ꯊꯣꯡ ꯍꯥꯡꯗꯣꯛꯎ ꯌꯥꯗꯦ, ꯊꯣꯡ ꯍꯥꯡꯉꯨ" ꯍꯥꯏꯅ ꯂꯥꯎꯈꯤꯕ ꯅꯨꯡꯁꯤꯊꯣꯏꯒꯤ ꯈꯣꯟꯖꯦꯜꯗ ꯃꯤ ꯃꯌꯥꯝ ꯆꯪꯁꯤꯟꯅꯔꯛꯏ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯣꯡ ꯊꯤꯜꯂꯤ꯫ ꯊꯣꯡ ꯍꯥꯡꯗꯣꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯔꯝꯁꯨ ꯈꯪꯗꯦ꯫ ꯃꯌꯥꯝ ꯂꯣꯏꯅ ꯄꯥꯈꯠꯅꯔꯦ꯫ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯗꯤ ꯍꯥꯏꯅ ꯄꯥꯈꯠꯇꯨꯅ ꯂꯣꯌꯨꯝꯅ ꯊꯣꯡ ꯊꯨꯒꯥꯏꯒꯦ ꯇꯧꯔꯛꯏ꯫ ꯃꯗꯨꯗ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ꯫ ꯁꯛꯍꯦꯟꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯃꯆꯦꯗ ꯍꯥꯏꯖꯔꯒ ꯀꯞꯂꯦ꯫ ꯃꯅꯥꯎꯅꯨꯄꯤꯒꯤ ꯈꯟꯕꯗ ꯅꯨꯡꯁꯤꯊꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯐꯥꯊꯖꯔꯒ ꯃꯅꯥꯎꯕꯨ ꯊꯦꯝꯖꯤꯜꯂꯛꯏ꯫ "ꯁꯛꯍꯦꯟ, ꯏꯆꯦꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯎꯁꯦ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯃꯛ ꯂꯥꯟꯐꯝ ꯑꯃꯅꯤ꯫ ꯃꯥꯌꯣꯛꯅꯕ ꯑꯩꯈꯣꯏꯗꯤ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ꯫ ꯃꯥꯏ ꯄꯥꯛꯄ ꯃꯥꯏꯊꯤꯕ ꯍꯥꯏꯕ ꯑꯗꯨꯗꯤ ꯅꯣꯡꯗꯝꯕꯅ ꯇꯝꯂꯝꯕꯅꯤ꯫ ꯌꯦꯡꯉꯨ ꯁꯛꯍꯦꯟ, ꯕꯥꯖꯤꯁꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯈꯜꯂꯒ ꯍꯤꯡꯂꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯃꯥꯡꯈ꯭ꯔꯕꯗꯤ ꯕꯥꯖꯤꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ? ꯕꯥꯖꯤꯁꯦ ꯏꯃꯥꯅꯁꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕꯅꯤ꯫ ꯅꯪꯕꯨ ꯕꯥꯖꯤꯒꯤ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯕꯣ?" ꯃꯆꯦꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯁꯛꯍꯦꯟ ꯇꯞꯊꯈꯤ꯫ ꯃꯆꯦꯅ ꯇꯥꯛꯄꯗꯒꯤ ꯁꯛꯍꯦꯟ ꯂꯧꯁꯤꯡ ꯇꯥꯖꯔꯦ꯫ "ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯦ ꯌꯥꯝꯅ ꯂꯥꯜꯂꯦ꯫ ꯑꯩꯅ ꯋꯥꯕ ꯎꯔꯕꯗꯤ ꯕꯥꯖꯤꯒꯤ ꯏꯆꯦꯒ ꯋꯥꯔꯅꯤ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯋꯥꯍꯜꯂꯔꯣꯏ ꯍꯥꯏꯅ ꯂꯦꯞꯆꯔꯦ꯫ ꯏꯆꯦ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏꯌꯦ." ꯃꯆꯦꯒꯤ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯜꯂꯒ ꯀꯞꯆꯩ꯫ ꯆꯤꯈꯣꯜ ꯅꯥꯎꯈꯣꯜꯂꯕꯤ ꯏꯪ ꯇꯞꯆꯔꯤꯕꯤ ꯅꯨꯡꯁꯤꯊꯣꯏꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯖꯕ ꯎꯔꯒ ꯂꯣꯌꯨꯝꯒꯤ ꯊꯃꯣꯏꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯃꯃꯜ ꯋꯥꯡꯅ ꯂꯧꯖꯩ꯫ ꯁꯛꯍꯦꯟꯕꯨ ꯃꯃꯥꯅ ꯑꯃꯨꯛ ꯊꯤꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯒꯤ ꯃꯋꯥ ꯃꯄꯥꯎꯁꯨ ꯇꯥꯗꯕ ꯀꯨꯏꯔꯦ꯫ ꯁꯛꯍꯦꯟꯒꯤ ꯃꯍꯩ ꯇꯝꯕꯗ ꯑꯋꯥꯠꯄ ꯀꯌꯥ ꯑꯃ ꯂꯩꯔꯛꯏ꯫ ꯃꯤꯡ ꯆꯟꯕꯒꯤ ꯁꯦꯟꯐꯝ ꯐꯥꯎꯕ ꯄꯤꯕ ꯉꯝꯁꯤꯜꯂꯛꯇꯦ꯫ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯗ ꯀꯣꯟꯅ ꯄꯤꯒꯦ ꯍꯥꯏꯖꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯉꯥꯡꯅꯔꯛꯏ꯫ ꯃꯌꯨꯝꯒꯤ ꯂꯩꯇꯕ ꯎꯕꯗ ꯁꯛꯍꯦꯟ ꯋꯥ ꯀꯌꯥ ꯉꯥꯡꯕ ꯉꯝꯖꯗꯦ꯫ ꯃꯈꯣꯏꯅ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯇꯣꯝꯄꯣꯛꯅ ꯁꯛꯍꯦꯟꯒꯤ ꯁ꯭ꯀꯨꯜꯗ ꯆꯠꯇꯨꯅ ꯁꯛꯍꯦꯟꯒꯤ ꯑꯋꯥꯠꯄ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝꯗꯣ ꯀꯅꯥꯃꯠꯇ ꯈꯪꯍꯟꯗꯅ ꯄꯤꯕꯤꯔꯝꯃꯤ꯫ ꯐꯣꯡꯗꯣꯛꯆꯕ ꯉꯝꯗꯕꯒꯤ ꯋꯥꯅꯤ꯫ ꯇꯣꯝꯄꯣꯛꯅ ꯅꯨꯡꯁꯤꯊꯣꯏ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯇꯦꯡꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯡꯅꯤꯡꯕꯅꯤ꯫ ꯄꯣꯏꯅꯨ ꯂꯧꯔꯣꯛ ꯄꯟꯊꯥꯅꯤ꯫ ꯉꯉꯥꯟꯅꯕ ꯀꯣꯔꯧꯒꯤ ꯃꯉꯥꯟꯗ ꯆꯔꯣꯡ ꯆꯨꯝꯂꯕ ꯐꯧꯁꯤꯡꯗꯨ ꯁꯅꯥ ꯃꯆꯨ ꯃꯥꯜꯂꯝꯃꯤ꯫ ꯃꯥꯂꯪꯒꯤ ꯁꯍꯨꯝ ꯐꯪꯕꯗ ꯏꯊꯛ ꯏꯐꯝ ꯍꯧꯅ ꯐꯧꯅꯥꯅ ꯖꯒꯣꯏ ꯁꯥꯔꯤ꯫ ꯄꯣꯏꯅꯨꯗ ꯈꯣꯡꯕꯤ ꯆꯦꯛꯂꯥꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯃꯔꯛꯇ ꯂꯧ ꯁꯨꯕ ꯈꯨꯟꯖꯥꯁꯤꯡꯅ ꯈꯨꯂꯪ ꯏꯁꯩ ꯁꯛꯇꯨꯅ ꯑꯋꯥꯕ ꯀꯥꯎꯅ ꯇꯥꯏꯕꯪ ꯁꯤꯟꯊꯥ ꯄꯥꯡꯂꯤ꯫ ꯑꯈꯥꯡ ꯀꯟꯕꯤ ꯅꯨꯡꯁꯤꯊꯣꯏ ꯂꯧ ꯌꯩꯕ ꯌꯥꯎꯔꯤ꯫ ꯅꯨꯡꯁꯥꯅ ꯐꯅ ꯌꯩꯔꯕꯁꯨ ꯃꯥꯒꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯃꯥꯡꯗꯦ꯫ ꯂꯐꯨ ꯂꯩꯌꯣꯟ ꯀꯨꯆꯨꯅꯤ꯫ ꯑꯉꯥꯡꯕ ꯀꯨꯔꯥꯎ ꯃꯄꯥꯟ ꯃꯆꯨꯒꯤ ꯐꯅꯦꯛ ꯁꯦꯠꯇꯨꯅ ꯊꯥꯡꯖꯤꯡ ꯃꯄꯥꯟ ꯃꯆꯨꯒꯤ ꯐꯤꯅ ꯀꯣꯛꯁꯦꯠ ꯁꯦꯠꯄ ꯑꯁꯤꯗꯤ ꯉꯉꯥꯟꯅꯕ ꯅꯨꯡꯖꯥꯕꯤꯕꯨ ꯉꯝꯖꯅ ꯅꯤꯡꯊꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯃꯥꯒ ꯆꯥꯟꯅꯖꯕꯤ ꯏꯕꯦꯆꯥꯒ ꯂꯝꯕꯥ ꯁꯥꯔꯤ꯫ ꯇꯝꯐꯥꯈꯣꯏꯒꯤ ꯂꯧꯐꯝꯅꯤ꯫ ꯂꯧ ꯄꯥꯡꯕ ꯃꯤ ꯌꯥꯝꯂꯝꯃꯤ꯫ ꯉꯁꯤꯅ ꯑꯅꯤꯔꯛ ꯁꯨꯕ ꯂꯧ ꯌꯩꯕꯅꯤ꯫ ꯍꯩꯊꯥ ꯄꯣꯊꯥ ꯐꯖꯅ ꯃꯔꯥꯡ ꯀꯥꯏ꯫ ꯇꯝꯐꯥꯈꯣꯏꯒꯤ ꯂꯧ ꯂꯣꯛꯄꯅꯤꯅ ꯃꯃꯥꯅ ꯄꯣꯛꯄꯗꯒꯤ ꯂꯧ ꯀꯨꯝꯂꯛꯇ꯭ꯔꯤꯕ ꯁꯅꯥꯃꯇꯝꯁꯨ ꯂꯧ ꯄꯥꯡꯕ ꯌꯥꯎꯔꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏ ꯌꯥꯎꯕꯁꯤꯗ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯅꯤꯡꯗꯨꯅ ꯇꯣꯝꯄꯣꯛꯁꯨ ꯂꯧ ꯄꯥꯡꯕ ꯌꯥꯎꯁꯤꯜꯂꯔꯤ꯫ ꯂꯣꯌꯨꯝ ꯌꯥꯎꯕꯁꯤꯅ ꯇꯝꯐꯥꯒꯤ ꯄꯨꯛꯅꯤꯡ ꯏꯔꯥꯡ ꯍꯧꯅ ꯍꯩꯊꯥ ꯄꯣꯊꯥ ꯃꯌꯥꯝꯗꯣ ꯃꯄꯨꯟꯁꯤꯒꯤ ꯑꯃꯨꯛꯇꯁꯨ ꯂꯧꯕꯨꯛ ꯀꯨꯝꯈꯤꯗ꯭ꯔꯤꯕꯅꯤ ꯈꯟꯗꯕ ꯃꯈꯩ ꯀꯣꯛꯊꯣꯡꯅꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯐꯧ ꯌꯥꯝꯅ ꯊꯣꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯃꯌꯥꯝ ꯈꯪꯗꯕꯁꯤꯡꯅ ꯈꯟꯅꯩ꯫ ꯁꯅꯥꯃꯇꯨꯝꯒ ꯇꯝꯐꯥꯒ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯑꯃ ꯂꯩꯅꯕꯅ ꯂꯧꯕꯨꯛꯁꯤꯗ ꯏꯔꯥꯡ ꯇꯧꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯅꯍꯥꯁꯤꯡꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯂꯧ ꯁꯨꯔꯤꯕꯤ ꯑꯍꯜ ꯃꯈꯩꯗꯤ ꯑꯋꯥꯕ ꯀꯥꯎꯅꯩ꯫ ꯐꯥꯒꯤ ꯍꯩꯕ ꯑꯍꯜꯁꯤꯡꯅ ꯁꯅꯥꯃꯇꯨꯝꯗ ꯃꯈꯥ ꯇꯥꯅ ꯂꯛꯅꯔꯛꯏ꯫ "ꯀꯨꯝꯁꯤꯗꯤ ꯆꯥꯍꯣꯡ ꯉꯥꯍꯣꯡꯒꯗꯧꯔꯤ꯫
ꯁꯅꯥꯃꯇꯨꯝꯅ ꯂꯧꯕꯨꯛꯇ ꯈꯣꯡꯗꯥꯔꯛꯄ ꯑꯁꯤ ꯃꯌꯥꯝꯅ ꯅꯣꯛꯄꯗ ꯁꯅꯥꯃꯇꯨꯝꯗꯤ ꯌꯥꯎꯕ ꯉꯝꯖꯗ꯭ꯔꯦ꯫ ꯃꯍꯥꯛꯇꯤ ꯃꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯇꯁꯨ ꯂꯧ ꯁꯨꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯃꯥꯗꯤ ꯋꯥꯕꯅ ꯇꯞ ꯇꯥꯔꯦ꯫ ꯅꯨꯡꯁꯤꯊꯣꯏ ꯑꯃꯁꯨꯡ ꯇꯝꯐꯥꯒꯤ ꯃꯃꯥꯡꯗ ꯋꯥꯏꯗꯤ ꯍꯥꯏꯗ꯭ꯔꯕꯁꯨ ꯂꯥꯏꯔꯦꯟꯅ ꯃꯒꯨꯜ ꯉꯥꯛꯄꯗ ꯀꯐꯨꯠ ꯀꯥꯏ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯃꯐꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯇꯤ ꯇꯣꯏꯅ ꯑꯗꯨꯝ ꯂꯧ ꯁꯨꯔꯛꯄꯅ ꯊꯣꯏꯅ ꯋꯥꯗꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯉꯝ ꯄꯨꯊꯗꯅ ꯁꯨꯅꯔꯤ꯫ ꯇꯝꯐꯥꯅ ꯍꯩꯊꯥ ꯄꯣꯊꯥ ꯃꯌꯥꯝ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯗꯣ ꯀꯦꯖꯕꯗꯗꯤ ꯍꯩꯖꯤꯡꯄꯣꯠ ꯆꯠꯄꯕꯨ ꯃꯥꯜꯂꯤ꯫ ꯇꯅꯧꯕꯤ ꯃꯥꯏꯊꯣꯡꯗꯨꯗ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯀꯟꯖꯅꯕ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯒꯤ ꯏꯅꯐꯤꯅ ꯃꯈꯣꯛ ꯍꯥꯏꯐꯦꯠ ꯈꯨꯝꯂꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯊꯧ ꯀꯥꯎꯅꯗꯨꯅ ꯇꯝꯐꯥꯕꯨ ꯌꯦꯡꯅꯩ꯫ ꯂꯨꯝꯅ ꯄꯨꯔꯛꯂꯤꯕ ꯇꯝꯐꯥꯒꯤ ꯃꯇꯧ ꯎꯕꯗ ꯂꯣꯌꯨꯝꯗꯤ ꯑꯣꯛꯄ ꯆꯠꯅꯤꯡꯕꯅꯤ, ꯑꯗꯨꯕు ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗꯨꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯉꯝꯖꯗꯦ꯫ ꯃꯥꯒꯤ ꯋꯥꯈꯜ ꯈꯪꯂꯕ ꯇꯣꯝꯄꯣꯛꯅ ꯂꯣꯌꯨꯝꯗ ꯍꯥꯏꯔꯛꯏ, "ꯂꯣꯌꯨꯝ, ꯇꯝꯐꯥꯒꯤ ꯄꯣꯠꯁꯤꯡꯁꯦ ꯑꯃꯨꯛꯇ ꯑꯣꯛꯄꯤꯔꯨꯆꯣ꯫ ꯏꯔꯨꯖꯅꯤꯡꯕꯗ ꯊꯣꯡꯒ꯭ꯔꯥ ꯇꯦꯛ ꯀꯨꯝꯂꯦ." ꯇꯣꯝꯄꯣꯛꯀꯤ ꯋꯥ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯣꯌꯨꯝ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥꯃꯇꯨꯝꯅꯗꯤ ꯇꯝꯐꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯉꯣꯟꯗ ꯄꯤꯔꯛꯇꯦ ꯈꯟꯗꯨꯅ ꯇꯣꯝꯄꯣꯛꯇ ꯁꯥꯎꯔꯛꯏ꯫ ꯑꯆꯥ ꯑꯊꯛ ꯃꯌꯥꯝꯗꯣ ꯌꯧꯔꯛꯂꯦ꯫ ꯂꯣꯌꯨꯝ ꯇꯝꯐꯥ ꯑꯅꯤꯒꯤ ꯅꯛꯁꯤꯟꯅꯕ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯃꯇꯨꯝꯗꯤ ꯊꯃꯣꯏꯅꯨꯡꯗ ꯃꯩꯒꯤ ꯆꯤꯡ ꯄꯣꯈꯥꯏꯕꯒꯨꯝꯂꯦ꯫ ꯅꯨꯡꯁꯤꯊꯣꯏ ꯃꯥꯁꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯩ꯫ ꯃꯊꯧꯗ ꯃꯄꯨꯛꯅꯤꯡ ꯆꯪꯍꯧꯗꯗꯨꯅ ꯈꯨꯠ ꯁꯣꯛꯂꯝꯃꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯨꯡꯁꯤꯊꯣꯏꯗ ꯑꯁꯣꯛ ꯑꯄꯟ ꯈꯖꯤꯛꯇꯪ ꯁꯣꯛꯄꯗ ꯂꯣꯌꯨꯝꯅ ꯃꯁꯥꯃꯛꯇ ꯁꯣꯛꯄꯒꯨꯝ ꯋꯥꯖꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯄ ꯑꯁꯤꯗ ꯍꯟꯅ ꯌꯦꯡꯕꯤꯔꯛꯇ꯭ꯔꯦ꯫ ꯇꯝꯐꯥꯒꯤ ꯃꯈꯨꯠꯆꯥ ꯑꯁꯥꯕ ꯈꯤꯇꯪ ꯆꯣꯡꯕ ꯑꯁꯤꯗ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯇꯣꯝꯄꯣꯛꯇꯤ ꯃꯀꯣꯛꯇ ꯌꯦꯠꯄ ꯀꯣꯛꯁꯦꯠ ꯂꯧꯊꯣꯛꯂꯒ ꯃꯆꯦꯠ ꯑꯃ ꯁꯦꯒꯥꯏꯗꯨꯅ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯈꯨꯠ ꯑꯁꯣꯛꯄꯗꯨꯗ ꯄꯨꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏ ꯃꯈꯨꯠ ꯅꯥꯕꯒꯤ ꯆꯩꯅꯥꯗꯒꯤ ꯂꯣꯌꯨꯝ ꯇꯝꯐꯥ ꯑꯅꯤꯒꯤ ꯃꯇꯧꯗꯨꯅꯕꯨ ꯍꯦꯟꯅ ꯊꯃꯣꯏꯗ ꯁꯣꯛꯏ꯫ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯂꯣꯌꯨꯝ, ꯅꯈꯣꯏꯒꯤ ꯇꯝꯐꯥꯁꯦ ꯃꯈꯨꯠ ꯁꯣꯛꯑꯦ." ꯂꯣꯌꯨꯝ ꯋꯥꯈꯜ ꯑꯣꯏꯍꯧꯗꯕꯅꯤ꯫ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯂꯕꯅꯣ ꯄꯥꯈꯠꯆꯩ꯫ ꯐꯨꯛ ꯍꯧꯒꯠꯂꯒ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, "ꯅꯨꯡꯁꯤꯊꯣꯏ, ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯏꯅꯣ? ꯌꯦꯡꯒꯦꯁꯦ." ꯋꯥꯔꯧ ꯆꯥꯎꯕꯤ ꯅꯨꯡꯁꯤꯊꯣꯏ ꯋꯥꯔꯧꯗꯨꯅ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯏꯍꯧꯅ ꯈꯨꯝꯂꯛꯏ, "ꯌꯦꯡꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ, ꯈꯤꯇꯪ ꯁꯣꯛꯄꯅꯤ." ꯑꯁꯣꯛꯄꯗꯣ ꯌꯦꯡꯍꯟꯗ꯭ꯔꯦ꯫ ꯃꯥ ꯋꯥꯔꯧꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯂꯣꯌꯨꯝꯗꯣ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯂꯦꯡꯈꯤꯗ꯭ꯔꯦ꯫ ꯇꯝꯐꯥꯒꯤ ꯍꯪꯒꯥꯝ ꯃꯄꯥꯟꯒꯤ ꯐꯖꯈ꯭ꯔꯕ ꯐꯤ ꯃꯆꯨꯗꯨꯅ ꯂꯪꯖꯤꯡ ꯑꯣꯏꯗꯨꯅ ꯃꯌꯥꯝꯗꯨꯅ ꯁꯅꯥꯃꯇꯨꯝꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯄꯨꯁꯤꯜꯂꯛꯇꯨꯅ ꯂꯛꯅꯔꯝꯃꯤ꯫ "ꯑꯩꯈꯣꯏꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯌꯥꯎꯁꯤꯔꯣ, ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯌꯥꯎꯁꯤꯔꯥ? ꯑꯩꯈꯣꯏ ꯁꯅꯥꯃꯇꯨꯝꯒ ꯂꯧꯄꯨꯒꯤ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥꯒꯁꯤ ꯑꯣꯟꯊꯣꯛꯅ ꯄꯨꯕ ꯆꯥꯒꯗꯧꯔꯤꯗ." ꯃꯌꯥꯝꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯕꯨ ꯐꯥꯒꯤꯅꯤ ꯈꯪꯖꯗ꯭ꯔꯕ ꯁꯅꯥꯃꯇꯨꯝꯗꯤ ꯍꯔꯥꯎꯕꯅ ꯄꯨꯡꯄꯪ ꯄꯪꯊꯈꯤ꯫ ꯃꯦꯟꯃꯥꯟ ꯇꯥꯗꯅ ꯋꯥꯈꯜ ꯆꯃꯝꯅꯔꯕ ꯂꯣꯌꯨꯝꯅ ꯃꯌꯥꯝꯗ ꯍꯪꯂꯛꯏ, "ꯀꯅꯥ ꯀꯅꯥ ꯂꯨꯍꯣꯡꯕꯒꯤꯅꯣ ꯍꯥꯏꯅꯔꯤꯕꯗꯨꯕꯣ?" ꯃꯌꯥꯝꯅ ꯍꯥꯏꯔꯛꯏ, "ꯁꯅꯥꯃꯇꯨꯝ ꯂꯨꯍꯣꯡꯕꯒꯤꯅꯤ ꯈꯪꯗ꯭ꯔꯅꯦ?" ꯂꯣꯌꯨꯝ ꯅꯣꯛꯏ꯫ ꯁꯅꯥꯃꯇꯨꯝꯗꯤ ꯍꯔꯥꯎꯕꯅ ꯀꯉꯥꯎꯅꯩ꯫ ꯍꯩꯊꯥ ꯄꯣꯊꯥ ꯆꯥꯕ ꯂꯣꯏꯗꯨꯅ ꯂꯧ ꯑꯃꯨꯛ ꯁꯨꯊꯔꯦ꯫ ꯊꯕꯛ ꯂꯣꯏꯔꯦ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯔꯦ꯫ ꯂꯣꯌꯨꯝꯒꯤ ꯁꯥꯏꯀꯜ ꯃꯅꯤꯡꯗ ꯅꯨꯡꯁꯤꯊꯣꯏ ꯇꯣꯡꯗꯨꯅ ꯍꯟꯃꯤꯟꯅꯈꯤ꯫ ꯅꯨꯡꯁꯤꯊꯣꯏ ꯏꯔꯨꯖ ꯃꯥꯏꯊꯖꯕ ꯂꯣꯏꯔꯦ꯫ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯄꯣꯊꯥꯔꯤ꯫ ꯁꯛꯍꯦꯟꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯂꯥꯏꯔꯤꯛ ꯄꯥꯔꯤ꯫ ꯅꯨꯡꯁꯤꯊꯣꯏꯗꯣ ꯄꯣꯊꯥꯔꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯄꯣꯊꯥꯐꯝꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯉꯁꯥꯏ ꯇꯝꯐꯥ ꯑꯃꯁꯨꯡ ꯂꯣꯌꯨꯝ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ꯫ ꯅꯤꯡꯁꯤꯡꯂꯨꯕꯗ ꯊꯃꯣꯏ ꯆꯥꯛꯁꯩ꯫ ꯂꯥꯏꯔꯕꯤ ꯃꯇꯤꯛ ꯆꯥꯗꯕꯤ ꯑꯩꯅ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯌꯦꯠꯂꯔꯣꯏ꯫ ꯗꯥ ꯂꯣꯌꯨꯝꯗꯒꯤ ꯂꯥꯞꯊꯣꯛꯄꯅ ꯑꯩꯒꯤ ꯋꯥꯈꯜ ꯄꯣꯊꯥꯒꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯁꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇꯔꯤꯕ ꯑꯁꯤ ꯑꯁꯨꯝ ꯇꯣꯏꯅ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯂꯣꯌꯨꯝꯗꯒꯤ ꯂꯥꯞꯊꯣꯛꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯣꯌꯨꯝ ꯆꯪꯂꯛꯏ꯫ ꯅꯨꯡꯁꯤꯊꯣꯏ ꯇꯨꯝꯁꯤꯟꯅꯈꯤ꯫ ꯇꯨꯝꯈ꯭ꯔꯕꯣꯏ ꯈꯟꯅ ꯁꯛꯍꯦꯟꯗ ꯑꯣꯏꯅ ꯍꯪꯂꯛꯏ, "ꯁꯛꯍꯦꯟ, ꯅꯆꯦꯒꯤ ꯃꯈꯨꯠ ꯑꯁꯣꯛꯄꯗꯣ ꯍꯤꯗꯥꯛ ꯍꯥꯞꯈ꯭ꯔꯕꯣ?" "ꯗꯥ ꯂꯣꯌꯨꯝ, ꯑꯩꯗꯤ ꯈꯪꯗ꯭ꯔꯤꯌꯦ꯫ ꯏꯆꯦꯒꯤ ꯃꯈꯨꯠ ꯁꯣꯛꯏ ꯍꯥꯏꯕ." "ꯃꯈꯨꯠ ꯑꯁꯣꯛꯄꯗꯣ ꯍꯤꯗꯥꯛ ꯍꯥꯞꯇ꯭ꯔꯕꯗꯤ ꯐꯔꯣꯏꯅꯦ꯫ ꯅꯣꯏꯒꯤ ꯍꯤꯗꯥꯛ ꯕꯣꯛꯁꯇꯣ ꯄꯨꯔꯛꯎ." ꯁꯛꯍꯦꯟꯅ ꯍꯧꯒꯠꯂꯒ ꯍꯤꯗꯥꯛ ꯂꯧꯔꯨꯔꯒ ꯂꯣꯌꯨꯝꯗ ꯄꯤ꯫ ꯂꯣꯌꯨꯝꯅ, "ꯅꯨꯡꯁꯤꯊꯣꯏ, ꯅꯨꯡꯁꯤꯊꯣꯏ" ꯀꯧꯏ, ꯈꯨꯝꯂꯛꯇꯦ꯫ ꯇꯨꯝꯗꯕ ꯃꯤ ꯍꯧꯗꯣꯛꯄ ꯇꯥꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯇꯥꯃꯜꯂꯛꯇꯕꯗꯒꯤ ꯃꯈꯨꯠ ꯑꯁꯣꯛꯄꯗꯣ ꯄꯥꯏꯔꯗꯨꯅ ꯌꯦꯡꯉꯤ꯫ "ꯏꯁ, ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯂꯕ ꯐꯥꯎꯕꯗ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇꯒ ꯍꯥꯏꯗꯦꯅꯦ." ꯑꯁꯣꯛꯄꯗꯨꯗ ꯍꯤꯗꯥꯛ ꯍꯥꯞꯀꯦ ꯇꯧꯏ꯫ ꯅꯨꯡꯁꯤꯊꯣꯏ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯗꯥ ꯂꯣꯌꯨꯝ, ꯑꯩ ꯀꯣꯟꯅ ꯇꯩꯖꯔꯒꯦ꯫ ꯌꯥꯝꯅ ꯇꯨꯝꯅꯤꯡꯉꯦ꯫ ꯗꯥ ꯂꯣꯌꯨꯝꯁꯨ ꯋꯥꯔꯝꯂꯅꯤ, ꯄꯣꯊꯥꯔꯨꯔꯣ." "ꯅꯨꯡꯁꯤꯊꯣꯏ, ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯧꯔꯛꯀꯅꯨ꯫ ꯀꯣꯟꯅ ꯇꯩꯕꯒ ꯌꯥꯔꯣꯏ."
ꯃꯈꯨꯠ ꯑꯁꯣꯛꯄ ꯑꯗꯨꯗ ꯍꯤꯗꯥꯛ ꯅꯝꯗꯨꯅ ꯇꯩꯕꯤ꯫ ꯂꯣꯌꯨꯝꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯥꯒꯤ ꯊꯃꯣꯏꯅ ꯂꯣꯌꯨꯝꯕꯨ ꯅꯨꯡꯁꯤꯕꯁꯨ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯐꯣꯡꯗꯣꯛꯄ ꯉꯝꯖꯗꯕ ꯅꯨꯡꯁꯤꯕ ꯃꯍꯥꯛꯅ ꯃꯤꯠꯃꯥꯡꯃꯛꯇꯗ ꯂꯝꯅꯥꯟꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯅ ꯃꯤꯆꯥꯟꯅꯕ ꯎꯔꯕꯗ ꯀꯔꯝꯕ ꯊꯃꯣꯏꯅ ꯆꯥꯛꯂꯣꯏꯗꯒꯦ? ꯅꯨꯡꯁꯤꯕꯗꯤ ꯂꯣꯌꯨꯝꯅꯁꯨ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯅꯨꯡꯁꯤꯊꯣꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯕꯅꯤ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯀꯞꯄ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏꯁꯨ ꯋꯥꯔꯤ꯫ ꯃꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯅꯨꯡꯁꯤꯊꯣꯏ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯛꯏ꯫ ꯂꯣꯌꯨꯝꯅꯗꯤ ꯃꯈꯨꯠ ꯅꯥꯕꯒꯤ ꯀꯞꯂꯤꯕꯣꯏ ꯈꯟꯅ "ꯅꯨꯡꯁꯤꯊꯣꯏ, ꯌꯥꯝ ꯅꯥꯔꯕ꯭ꯔꯣ? ꯐꯔꯅꯤ ꯐꯔꯅꯤ" ꯍꯥꯏꯔꯒ ꯑꯁꯣꯛꯄ ꯑꯗꯨꯗ ꯃꯆꯤꯟꯅ ꯁꯣꯔ ꯀꯥꯝꯕꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯇꯧ ꯑꯁꯤꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯍꯦꯟꯅ ꯋꯥꯍꯜꯂꯦ꯫ ꯇꯣꯝꯄꯣꯛ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯗ ꯇꯥꯍꯧꯔꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯅ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯇꯦꯡ ꯐꯣꯡꯅ ꯄꯥꯡꯕ ꯐꯪꯖꯕ, ꯇꯅꯧꯔꯕꯤ ꯈꯨꯠꯁꯥ ꯑꯗꯨꯗ ꯊꯦꯡꯕ ꯐꯪꯖꯕ, ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛꯇꯤ ꯅꯨꯡꯁꯤꯊꯣꯏꯕꯨ ꯐꯖꯅ ꯎꯖꯩ꯫ ꯂꯧ ꯁꯨꯕꯗ ꯋꯥꯔꯗꯨꯅ ꯂꯥꯏꯕꯛꯇꯒꯤ ꯇꯥꯈꯤꯕ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛꯁꯤꯡ ꯑꯗꯨ ꯑꯌꯨꯛꯀꯤ ꯂꯤꯛꯂꯥꯅ ꯂꯩꯔꯥꯡꯒꯤ ꯂꯩꯀꯥꯗꯒꯤ ꯀꯦꯟꯕꯒꯨꯝ ꯌꯦꯡꯕꯗ ꯅꯤꯡꯊꯤꯖꯈꯤ꯫ ꯇꯣꯝꯄꯣꯛꯅ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟꯗ ꯇꯥꯎꯔꯤꯉꯩ ꯁꯅꯥꯃꯇꯨꯝꯅ ꯊꯣꯡꯗꯨ ꯒꯦ ꯂꯥꯎꯅ ꯍꯥꯡꯗꯣꯔꯛꯏ꯫ ꯇꯣꯝꯄꯣꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯁꯅꯥꯃꯇꯨꯝ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯉꯛꯇ ꯇꯥꯞ ꯄꯥꯏꯔꯒ "ꯅꯪ ꯍꯥꯠꯇꯣꯛꯎꯔꯥ?" "ꯑꯦ, ꯀꯩꯗꯧꯔꯒꯦ ꯑꯩꯅ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯝꯐꯥꯒꯤ ꯃꯇꯦꯡ ꯂꯣꯌꯨꯝꯗ ꯄꯥꯡꯉꯨ ꯍꯥꯏꯔꯤꯗꯤ? ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯩꯉꯣꯟꯗ ꯄꯤꯕ ꯌꯥꯗ꯭ꯔꯣ?" ꯇꯣꯝꯄꯣꯛꯅ "ꯑꯁꯥꯏꯒꯤꯗꯨꯗꯤ ꯂꯣꯌꯨꯝꯒ ꯂꯩꯅꯕ ꯃꯔꯤꯗꯨꯅ ꯍꯥꯏꯕꯅꯦ." ꯇꯣꯝꯄꯣꯛ ꯋꯥꯗꯣ ꯍꯥꯏꯗꯣꯛꯎꯔꯒ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯁꯣꯏꯕ ꯆꯨꯝꯊꯣꯛꯂꯝꯃꯤ꯫ "ꯑꯗꯣ ꯅꯪ ꯀꯔꯤꯃꯇ ꯋꯥꯔꯨꯔꯅꯨ꯫ ꯑꯃꯨꯕ ꯂꯩꯆꯤꯟꯅ ꯈꯨꯝꯖꯤꯜꯂꯨꯔꯕ ꯊꯥꯖꯗꯣ ꯂꯩꯆꯤꯟ ꯃꯥꯅ ꯄꯥꯏꯊꯣꯛꯈ꯭ꯔꯒ ꯊꯥꯖꯒꯤ ꯃꯉꯥꯜꯅ ꯑꯇꯤꯌꯥꯗ ꯄꯨꯡꯉꯥꯟ ꯉꯥꯟꯕꯒꯨꯝ ꯃꯛꯁꯤꯜꯂꯨꯔꯕ ꯁꯅꯥꯃꯇꯨꯝꯒꯤ ꯃꯥꯏꯊꯣꯡ ꯉꯥꯜꯂꯛꯏ ꯌꯥꯝꯅ ꯍꯔꯥꯎꯅ꯫ "ꯇꯣꯝꯄꯣ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯆꯨꯝꯕ꯭ꯔꯣ? ꯀꯃꯥꯏꯅꯅꯣꯕ ꯇꯝꯐꯥꯅ ꯑꯩꯒꯤ ꯑꯣꯏꯗꯣꯏꯁꯦ? ꯉꯁꯥꯏ ꯃꯌꯥꯝꯅ ꯇꯝꯐꯥꯗꯣ ꯅꯪꯒꯤꯅꯤ ꯍꯥꯏꯅ ꯍꯧꯔꯛꯈꯤꯕꯗꯨꯗꯤ ꯃꯗꯣ ꯁꯣꯏꯗ꯭ꯔꯕꯅꯤ." "ꯍꯣꯏꯅꯦ, ꯂꯣꯌꯨꯝꯗꯤ ꯅꯨꯡꯁꯤꯊꯣꯏꯒꯤ ꯅꯥꯀꯟꯗꯨꯗ ꯂꯥꯛꯄꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃ ꯁꯣꯏꯗ꯭ꯔꯕꯅꯤ." "ꯍꯦꯔꯥ ꯁꯅꯥꯃꯇꯨꯝ, ꯅꯪꯁꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯧꯔꯛꯀꯅꯨ꯫ ꯑꯉꯥꯎꯕꯁꯤꯗꯤ ꯅꯛꯅꯔꯒ ꯍꯦꯛꯇ ꯊꯨꯡꯅꯩꯗꯤ ꯀꯅꯥꯅ ꯍꯥꯏꯒꯦ? ꯍꯧꯖꯤꯛ ꯈꯛꯇ ꯃꯌꯥꯝꯅ ꯂꯛꯅꯔꯕꯗꯤ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯔꯝꯂꯒ ꯋꯥ ꯑꯣꯟꯊꯣꯛꯈꯤꯕ ꯑꯗꯨꯗ ꯀꯔꯦꯝꯅꯕ ꯑꯣꯏꯅ ꯂꯧꯗꯨꯅ ꯁꯅꯥꯃꯇꯨꯝ ꯁꯥꯎꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯂꯒ ꯇꯣꯝꯄꯣꯛꯇ ꯅꯝꯁꯤꯜꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯅꯝꯅꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯅ ꯆꯪꯂꯛꯄꯗ ꯃꯈꯣꯏ ꯑꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯧꯒꯨꯝ ꯅꯝꯅꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯥꯛ ꯆꯥꯃꯤꯟꯅꯍꯜꯂꯤ꯫ ꯇꯝꯐꯥ ꯃꯥꯒꯤ ꯀꯥꯒꯤ ꯃꯩ ꯄꯨꯝꯅꯃꯛ ꯃꯨꯠꯊꯠꯂꯒ ꯁꯨꯞꯅꯇꯪꯒꯤ ꯀꯦꯟꯗꯜ ꯃꯆꯥ ꯑꯃ ꯊꯥꯜꯂꯒ ꯀꯦꯟꯗꯜꯒꯤ ꯃꯉꯥꯟꯗ ꯅꯨꯡꯁꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯁꯅꯥ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯅꯤꯡꯂꯛꯇꯔꯦ꯫ ꯂꯣꯌꯨꯝꯒꯤ ꯂꯥꯏꯔ ꯃꯁꯥꯏꯀꯣꯜꯗ ꯀꯩꯗꯧꯉꯩ ꯂꯩꯕ ꯐꯪꯅꯤ ꯈꯟꯕꯗ ꯈꯣꯏꯔꯥꯡꯂꯤ꯫ ꯇꯝꯐꯥ ꯃꯕꯨꯡ ꯇꯔꯦꯠꯀꯤ ꯃꯅꯨꯡꯗ ꯃꯊꯟꯇ ꯁꯥꯠꯆꯕꯤꯅꯤ꯫ ꯌꯥꯝꯅ ꯀꯦꯅ ꯌꯣꯛꯆꯩ꯫ ꯃꯥꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯃꯥꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯂꯥꯏꯔꯕꯕꯨ ꯍꯟꯊꯅ ꯌꯦꯡꯗꯦ꯫ ꯑꯃꯣꯠꯄ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯇꯝꯐꯥꯒꯤ ꯊꯃꯣꯏꯅꯤ꯫ ꯂꯣꯌꯨꯝꯅ ꯁꯤꯕ ꯃꯐꯝꯗ ꯑꯩꯁꯨ ꯁꯤꯅꯤ ꯍꯥꯏꯅ ꯃꯊꯃꯣꯏꯗ ꯆꯦꯠꯅ ꯅꯤꯡꯖꯔꯤꯕꯅꯤ꯫ "ꯑꯣ ꯏꯆꯥꯖꯥ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯍꯩ ꯆꯥꯁꯤ ꯂꯥꯛꯑꯣ, ꯆꯥꯡꯈꯩ ꯋꯥꯔꯝꯃꯅꯤ." ꯍꯣꯏ ꯃꯃꯥ꯫ "ꯁꯦ ꯏꯃꯥꯅ ꯂꯥꯏ ꯀꯠꯄꯒꯤ ꯊꯝꯕ ꯍꯩꯅꯤ, ꯐ꯭ꯔꯦꯁ ꯑꯣꯏꯕꯅꯤ, ꯃꯃꯥꯒꯤꯗ ꯄꯥꯟꯕ ꯉꯥꯛꯇꯅꯤ." ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯄꯨꯊꯣꯛꯆꯕ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯁꯪꯕꯥꯟꯅꯕ ꯈꯣꯡꯖꯦꯜ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯊꯧꯔꯝ ꯄꯔꯦꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯁꯟꯗꯣꯛꯆꯔꯒꯅꯤ꯫ ꯑꯩꯕꯨꯗꯤ ꯑꯩ ꯑꯣꯏꯔꯦꯅꯦ ꯃꯃꯥ꯫ ꯏꯉꯦꯟꯒꯤꯗꯤ ꯀꯔꯤꯕꯨ ꯍꯥꯏꯔꯛꯀꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ꯫ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯊꯨꯖꯤꯟꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯔꯛꯀꯗꯣꯏꯔꯥ ꯈꯪꯗꯦ꯫ ꯀꯔꯤ ꯇꯦꯝꯄꯥꯛ? ꯃꯃꯥ, ꯑꯩꯈꯣꯏ ꯆꯥꯛꯀꯧꯕ ꯂꯥꯛꯑꯦ꯫ ꯑꯣ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯐꯔꯦꯗ, ꯅꯃꯥꯅ ꯆꯪꯉꯅ ꯌꯧꯔꯛꯄꯁꯦ꯫ ꯀꯗꯥꯏ ꯅꯪꯒꯤ ꯄꯣꯠꯇꯣ ꯑꯩ ꯊꯥꯡꯗꯒꯦ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯂꯣꯝꯕ ꯅꯥꯏꯔꯔꯣꯏ꯫ ꯗꯤꯚꯥꯏꯟ ꯂꯞꯅꯤ꯫ ꯍꯣꯡꯕꯁꯨ ꯅꯥꯏꯔꯣꯏ, ꯂꯣꯏꯕꯁꯨ ꯅꯥꯏꯔꯔꯣꯏ꯫ ꯐꯔꯦ, ꯅꯪꯃꯛꯅ ꯃꯗꯨꯃꯛ ꯍꯥꯏꯔꯕꯗꯕꯨ ꯑꯩꯅ ꯃꯈꯥ ꯀꯔꯤꯃꯨꯛ ꯇꯥꯔꯨꯅꯤ?
ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯌꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯌꯨ ꯁꯤꯡꯉꯦ ꯁꯤꯡꯉꯦ ꯉꯥꯏꯈꯣ ꯁꯟꯗꯣꯛꯆꯒꯗꯧꯔꯤꯕ ꯂꯤꯂꯥ ꯑꯁꯤ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯁꯟꯗꯣꯛꯆꯒꯗꯕ ꯔꯦꯗꯤꯑꯣ ꯂꯤꯂꯥꯅꯤ ꯂꯤꯂꯥ ꯏꯕ ꯗꯣꯔꯦꯟ ꯅꯥꯎꯔꯦꯝ ꯂꯤꯂꯥ ꯄꯨꯊꯣꯛꯄ ꯖꯦꯝꯁ ꯍꯦꯒ꯭ꯔꯨꯖꯝ ꯂꯤꯂꯥ ꯄꯨꯊꯣꯛꯄꯗ ꯇꯦꯡꯕꯥꯡꯕ ꯑꯃꯗꯤ ꯏꯗꯤꯇꯔꯗ ꯁꯟꯖꯤꯠ ꯁꯥꯏꯈꯣꯝ 후란바, 라이디 후란바. ꯑꯗꯨꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯆꯦꯡꯉꯦ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯂꯧꯕ ꯄꯣꯠꯄꯨ ꯍꯨꯔꯥꯟꯕ ꯀꯧꯕ꯭ꯔꯅꯦ ꯃꯄꯨ ꯇꯥꯛꯇꯅ ꯂꯧꯔꯗꯤ ꯍꯥꯏꯇꯥꯕ ꯀꯩꯁꯨ ꯈꯟꯗꯦꯗ ꯃꯤꯅ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯅꯪꯅ ꯍꯥꯏꯕꯕꯨ ꯀꯔꯤ ꯃꯪꯅꯣ ꯅꯪꯅ ꯃꯪꯉꯤꯗꯨꯕꯣ ꯀꯂꯔꯗ ꯃꯪꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯕ꯭ꯂꯦꯛ ꯍ꯭ꯋꯥꯏꯠꯇ ꯃꯪꯕ꯭ꯔꯕ ꯀꯥꯂꯦ ꯃꯥꯕꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯔꯧꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯤꯅꯦ ꯊꯋꯥꯜ ꯑꯩꯕꯨ ꯅꯪꯅ ꯀꯨꯝ ꯈꯨꯗꯤꯡꯒꯤ ꯆꯥꯛꯀꯧꯕꯤꯌꯨꯀꯣ ꯑꯩꯅ ꯆꯥꯛꯀꯧꯗꯣꯏꯅꯦ ꯅꯪꯁꯨ ꯂꯥꯡꯕꯟ ꯊꯥ ꯈꯨꯗꯤꯡꯒꯤ ꯇꯔꯄꯣꯟꯒꯤ ꯍꯩꯁꯣꯏ ꯊꯤꯜꯂꯛꯄ ꯀꯥꯎꯅꯨꯀꯣ ꯁꯣꯏꯗꯅ ꯇꯥꯕꯤꯌꯨ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯊꯧꯔꯝ ꯄꯔꯦꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯁꯣꯏꯗꯅ ꯂꯥꯟꯊꯣꯛꯆꯔꯒꯅꯤ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯁꯪꯕꯥꯟꯅꯕ ꯈꯣꯡꯖꯦꯜ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ ꯑꯗꯨꯝ ꯂꯩꯌꯦ ꯑꯗꯨꯅꯤ ꯏꯁꯄꯣꯔꯠꯁꯃꯦꯟ ꯑꯃꯗ ꯌꯨꯝ ꯄꯥꯜꯂꯨꯔꯕꯅꯤꯅ ꯑꯩꯁꯨ ꯏꯁꯄꯣꯔꯠꯇꯤ ꯌꯥꯝ ꯑꯣꯏꯔꯦ ꯏꯆꯦ ꯌꯨ ꯊꯛꯇꯦ ꯍꯥꯏꯗꯥꯏꯅꯦ ꯊꯛꯇꯤꯌꯦ ꯀꯩꯝꯇ ꯆꯥꯗꯦ ꯑꯗꯨꯏ ꯋꯥꯗꯤ ꯑꯗꯨꯅꯅꯤ ꯅꯤꯁꯥ ꯆꯥꯗꯕ ꯅꯨꯄꯥꯁꯦ ꯀꯥꯔꯟ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯕꯅꯤ ꯆꯦꯡꯉꯦꯟ ꯀꯩꯗꯧꯔꯒꯦ ꯆꯦꯡꯉꯦꯟ ꯅꯃꯤꯠ ꯄꯥꯡꯉꯣ ꯆꯦꯡꯉꯦꯟ ꯀꯩꯗꯧꯔꯒꯦ ꯆꯦꯡꯉꯦꯟ ꯁꯤꯡꯉꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥ ꯅꯪ ꯀꯩꯗꯧꯔꯒꯦ ꯕꯥ ꯊꯋꯥꯟ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯁꯦ ꯅꯃꯤꯠꯇꯣ ꯆꯤꯡꯉꯨ ꯁꯦ